मणिपुर कोविड-19 पॉजिटिव होइबगी मियोय मसिंग असी असोम असोम हेंगलकली ngasisu chahi 65 suraba nupi amaga chahi 50 suraba nupa amaga nauna positive oire haibagi pau lakli impact news ta phangma pau matungina hariba miyoy animak mumbai dagi imphal da haukiba me taraga mari da thunglakibani makhoi asi RD wing lamphel da quarantine hangliba sida thamduna lerkibani maruina lamphel da leriba RD wing center quarantine center asida mapanam chatluba anaba sing haibadi anaba layeng ma chatluba sing asi halakpa matamda thamnabagidamagta shembadu ma quarantine center ni haukiba megi tang taraga marida bus amaga ambulance amaga hariba mafam asida thungki adubu bus natraga ambulance anigi marakta karamba gari da yarakpuno haibadudi hauji fauba chapchana khangma ngamdre adumakpu mafam aduda miyoi kunthra ga taruk laibani miyoi kunthra taruk mak hauji hauji akanma miyeng changduna makhoi loinamak test tawnaba amani chection leinaba lengang athorang kaya ama pakhatpa haukhre हौजिक फाउदा मणिपुर कोरोना वायरस संदोक कोविड-19 ना नाबा मियोय तरुक की मनुंगदा अनि फखरबा मतुंगदा नौना मियोय मरी हाइबदी एक्टिव केस मियोय मरी लैरी अदुगा लेगाक लसु तोवान तोवान बा सेक्शन थोरांग क्या अमा लौखली मणिपुर की मपानदगी लाकपा मियोय सिंगसु प्राइवेट व्हीकल दा हाइबदी लनाई गाड़ी वायरगा माना ngamjaba मवंगदा खोगी ई पास गवर्नमेंट दगी ई पास लौर कांदा थोलकपसु लेप्त्री मसिदा एखोय मियामना सेक्शन लैबकी तंगाय फदबदी दमक लैरी Impact News Paulom Jariba, Ketamayum Premchan, Imphal.